ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯡꯒꯣ 14 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯅꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯊꯥꯗꯣꯏ ꯃꯦꯝꯊꯣꯏ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯍꯥꯏꯔꯞ ꯅꯣꯛꯂꯗꯨꯅ, ꯏꯆꯥꯊꯣꯏ, ꯕꯕꯥ ꯌꯨꯝꯗ ꯍꯥꯏꯊꯈ꯭ꯔꯒꯦ. ꯅꯪꯕꯨ ꯅꯁꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤꯗꯣ ꯃꯃꯣꯟꯒ ꯅꯣꯛꯂꯗꯨꯅ, ꯍꯥꯏ ꯕꯕꯥ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯐꯔꯦ ꯐꯔꯦ. ꯃꯅꯤ ꯊꯥꯗꯣꯏ ꯃꯗꯤ ꯃꯦꯝꯊꯣꯏꯗ ꯌꯦꯡꯂꯗꯨꯅ, ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯥꯏꯊꯔꯨꯈꯤꯒꯦ. ꯅꯈꯣꯏꯁꯨ ꯄꯪꯋꯥ ꯍꯦꯛ ꯃꯋꯥꯕꯤꯔꯤ ꯇꯧꯔꯤꯁꯦ. ꯗꯥꯗꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ. ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯉꯥꯛꯇꯅꯤ. ꯃꯇꯦꯡ ꯍꯥꯏꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯄꯥꯡꯅꯗꯧꯅꯤ. ꯑꯗꯨꯅꯤ ꯕꯕꯥ, ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯗꯧꯅꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯐꯅꯤ ꯗꯥꯗꯥ. ꯏꯆꯥꯊꯣꯏ, ꯕꯕꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ. ꯅꯆꯦ ꯍꯣꯏ ꯅꯟꯗꯣꯝꯆꯥ ꯍꯣꯏꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ. ꯍꯩ ꯕꯕꯥ. ꯑꯗꯣ ꯇꯥꯇꯣꯟ ꯂꯥꯛꯑꯕꯣ? ꯂꯥꯛꯍꯧꯔꯕꯅꯤ. ꯆꯥꯛꯀ ꯑꯗꯨꯝ ꯊꯤꯅ ꯆꯥꯃꯤꯟꯅꯔꯣ. ꯕꯕꯥ ꯆꯠꯂꯦ. ꯑꯁꯨꯝꯅ ꯃꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ. ꯃꯦꯝꯊꯣꯏ, ꯊꯥꯗꯣꯏ, ꯊꯣꯏꯕꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ. ꯊꯥꯗꯣꯏꯅ, ꯊꯣꯏꯕꯤ, ꯅꯣꯏ ꯕꯕꯥꯁꯦ ꯌꯥꯝꯅ ꯐꯔꯝꯗꯧ ꯃꯥꯜꯂꯤꯕꯣ? ꯐꯩꯌꯦ ꯆꯦ. ꯈꯪꯉꯦꯕ, ꯌꯥꯗꯦꯕ ꯃꯁꯛꯁꯦ ꯌꯦꯡꯕꯗ. ꯅꯪꯗꯤ ꯈꯪꯅꯤ. ꯈꯪꯈꯤꯕꯁꯤꯅ. ꯍꯣ, ꯈꯪꯖꯩꯌꯦ. ꯈꯪꯖꯩꯌꯦꯕ. ꯑꯩꯗꯤ ꯃꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯅ ꯈꯪꯗꯕ ꯌꯥꯔꯤꯕꯣ? ꯅꯠꯇ꯭ꯔ ꯊꯣꯏꯕꯤ? ꯆꯦꯅ ꯍꯥꯏꯕ ꯆꯨꯝꯃꯦ. ꯑꯗꯨꯅꯦꯕ. ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩ, ꯃꯆꯤꯟꯁꯤ ꯀꯌꯥꯗꯅꯣ? ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯈꯪꯂꯤꯕꯣ? ꯏꯆꯥꯒꯤ ꯃꯆꯤꯟ ꯀꯩꯗꯧꯔꯒꯦꯅ ꯍꯩ? ꯑꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯤ ꯌꯦꯡꯕ ꯌꯥꯝ ꯍꯩꯔꯦ ꯕꯕꯥ. ꯑꯁ ꯗꯤꯗꯤ, ꯃꯃꯥꯅ ꯍꯥꯏ ꯋꯥꯕꯨ ꯊꯥꯖꯔꯨꯅꯨ. ꯃꯁꯤ ꯄꯨꯔꯥ ꯕꯦꯠꯅꯤ. ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯤꯗꯤꯅꯦ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ. ꯎꯅ ꯌꯥꯄꯣꯟꯇꯦ. ꯏꯆꯥ ꯊꯣꯏꯕꯤ, ꯅꯅꯣꯝꯆꯥꯒ ꯅꯆꯦꯒ ꯈꯟꯅꯕꯁꯦ ꯇꯥꯕꯗ ꯏꯆꯥꯕꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗ꯭ꯔꯤꯕꯣ? ꯀꯀꯥ, ꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯗ. ꯐꯔꯦ ꯐꯔꯦ. ꯃꯃꯥ, ꯅꯪ ꯅꯆꯥꯒ ꯂꯩꯍꯧꯔꯣ. ꯑꯩ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯒꯦ. ꯍꯣꯏ ꯃꯣꯏꯕ. ꯊꯕꯛꯃꯨꯛ ꯍꯥꯏꯒꯠꯂꯨꯗꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯤ. ꯑꯗꯣ ꯏꯆꯥ ꯊꯣꯏꯕꯤ, ꯀꯀꯥ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯕ ꯌꯥꯕꯗꯣ ꯅꯆꯦꯒ ꯅꯟꯗꯣꯝꯆꯥꯒ ꯂꯧꯕ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯈꯔ ꯍꯦꯛ ꯂꯩꯔꯛꯑꯒꯦꯀꯣ. ꯍꯣꯏ ꯀꯀꯥ. ꯏꯕꯣꯆꯧꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ. ꯊꯣꯏꯕꯤ, ꯀꯥꯟꯗꯦ. ꯁꯤ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ. ꯅꯣꯏꯅ ꯑꯌꯥꯝꯕ ꯍꯥꯞꯄꯨꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯩ ꯑꯃꯇ ꯌꯦꯡꯉꯨꯈꯤꯒꯦ. ꯅꯪ ꯃꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯍꯣꯏ ꯆꯦ. ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯍꯥꯞꯄꯨꯗꯣ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ? ꯊꯥꯗꯣꯏ ꯅꯣꯛꯂꯒ ꯆꯦꯟꯊꯣꯛꯈꯤ. ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦꯛ. ꯊꯣꯏꯕꯤ, ꯅꯆꯦꯁꯦ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯏꯟꯗꯣꯝꯆꯥ ꯀꯣꯛ ꯉꯥꯎꯏꯀꯣ. ꯃꯥꯗ ꯉꯥꯡꯅꯕꯗ ꯆꯤꯟ ꯀꯣꯡꯒꯣꯟ ꯀꯥꯔꯤꯅꯤ. ꯏꯟꯗꯣꯝꯆꯥ, ꯆꯤꯆꯦꯒ ꯁꯨꯃꯥꯏꯅ ꯆꯪꯕꯁꯤꯅ ꯍꯦꯜꯂꯤꯗ ꯅꯨꯡꯁꯤꯕ. ꯅꯣꯏꯁꯨ ꯃꯤꯆꯪ ꯍꯧꯔꯕꯣ? ꯊꯣꯏꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, ꯏꯟꯗꯣꯝꯆꯥꯁꯤꯗꯤꯕ. ꯊꯥꯗꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯂꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯇꯨꯡꯗ ꯔꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ. ꯂꯂꯤꯇꯥ ꯄꯨꯟꯁꯤꯕ ꯂꯦꯝꯕ ꯃꯣꯏ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯎꯕꯗ, ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯊꯣꯡꯖꯜꯂꯒꯤ ꯀꯧꯔꯛꯂꯤꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯂꯛꯂꯤ. ꯄꯨꯟꯁꯤꯕꯅ ꯉꯛꯅ, ꯊꯥꯗꯣꯏ, ꯂꯥꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯔꯥ ꯑꯃ ꯄꯤꯔꯤ. ꯂꯦꯝꯕꯗꯤ ꯊꯥꯗꯣꯏꯕꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯗꯤ ꯉꯥꯡꯗꯦꯡꯂꯤ. ꯍꯣꯏ ꯐꯅꯤ, ꯆꯪꯖꯔꯛꯀꯦ. ꯊꯥꯗꯣꯏ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐꯝꯐꯝꯗꯨꯗ ꯇꯞꯅ ꯐꯝꯊꯩ. ꯂꯂꯤꯇꯥ, ꯄꯨꯟꯁꯤꯕ, ꯃꯥꯅ ꯀꯅꯥꯅꯣ? ꯏꯃꯥꯟꯅꯕꯤꯅꯤ. ꯉꯁꯥꯏ ꯀꯀꯥ DSPꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯏꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅꯒ. ꯑꯩ ꯅꯨꯄꯤꯅꯤꯒ ꯍꯥꯏꯗꯣꯏꯅꯦ. DSP ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ. ꯗꯦꯗꯤꯅ DSP ꯑꯣꯏꯔꯒ ꯑꯩꯒ ꯑꯃꯨꯛ ꯄꯛꯁꯤꯟꯗꯅ. ꯃꯁꯝꯁꯦ ꯐꯣꯏꯅꯤꯁꯤ ꯉꯁꯤ. ꯂꯂꯤꯇꯥ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, ꯏꯍꯦ, ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯦ. ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ. ꯃꯁꯛꯁꯨ ꯗꯃꯥꯗꯝ ꯐꯖꯩ. ꯂꯦꯝꯕꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ, ꯐꯖꯕꯅꯦ. ꯊꯥꯗꯣꯏ ꯂꯦꯝꯕꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯤ. ꯀꯤꯖꯩꯀꯣ, ꯀꯩ ꯃꯤꯠꯌꯦꯡꯅꯣ? ꯅꯪꯀꯣ, ꯑꯅꯥꯕ ꯍꯪꯕ ꯆꯪꯂꯛꯄ ꯑꯩꯁꯦ ꯍꯪꯗ꯭ꯔꯤꯀꯥꯟꯗ ꯅꯁꯝꯅ ꯐꯣꯏꯗ꯭ꯔꯤꯅꯤꯀꯣ. ꯑꯁ ꯊꯥꯗꯣꯏ, ꯅꯪ ꯁꯤꯗꯤꯕ. ꯄꯨꯟꯁꯤꯕ ꯂꯂꯤꯇꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯏꯃꯥ, ꯄꯪꯂꯪ ꯂꯪꯖꯕꯅꯤ. ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯀꯌꯥ ꯈꯪꯗꯕꯅꯤ. ꯁꯥꯎꯕꯤꯅꯨꯀꯣ. ꯊꯥꯗꯣꯏ, ꯃꯃꯥꯁꯦ ꯂꯦꯝꯕꯒꯤ ꯃꯃꯥꯅꯤ. ꯁꯦꯁ, ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯀꯟꯈꯠꯅꯩꯀꯣ. ꯌꯥꯏꯗ. ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ. ꯊꯥꯗꯣꯏꯗ ꯏꯀꯥꯏꯗꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯈꯥꯡꯂꯤ. ꯏꯀꯥꯏꯔꯣ ꯅꯪꯒꯤꯁꯦ? ꯏꯀꯥꯏꯔꯅꯨꯀꯣ ꯀꯩꯁꯨ. ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯦ? ꯃꯃꯥꯒ ꯂꯩꯍꯧꯕꯅꯤ.
ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯠꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦ ꯁꯤꯗ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯎꯔꯨꯗ꯭ꯔꯣ ꯅꯃꯥꯏ ꯊꯛꯊꯗꯅ ꯑꯩꯈꯣꯏꯁꯨ ꯏꯃꯥꯅ ꯆꯥꯛ ꯄꯨꯖꯔꯛꯄꯗꯣ ꯑꯗꯨꯏ ꯍꯥꯏꯕꯅꯤ ꯂꯂꯤꯇꯥꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯏꯃꯥ ꯑꯩ ꯊꯥꯗꯣꯏ ꯂꯩꯐꯝꯅ ꯋꯥꯡꯈꯩꯗꯩꯅꯤ ꯃꯤꯡ ꯍꯪꯂꯒ ꯂꯝꯁꯨ ꯍꯥꯏꯅꯦ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯣꯏꯁꯨ ꯑꯩ ꯀꯩ ꯂꯝꯗꯩꯅꯣ ꯈꯪꯖꯔꯝꯈꯤꯔꯣꯏꯅꯦ ꯑꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯃꯥ ꯍꯣꯏꯗꯤ ꯑꯁ ꯃꯥꯅ ꯆꯨꯝꯃꯒ ꯁꯥꯗꯅ ꯉꯥꯡꯂꯩꯅꯦ ꯆꯨꯝꯃꯤ ꯏꯆꯥ ꯊꯥꯗꯣꯏꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯂꯤꯇꯥ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯊꯣꯛꯈꯤ ꯂꯦꯝꯕ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯖꯍꯧꯋꯤ ꯃꯊꯟꯇ ꯃꯑꯣꯟ ꯈꯜꯂꯤ ꯚꯥꯏ ꯄꯨꯟꯁꯤꯕ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯩꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯑꯁꯨꯛ ꯆꯝꯖꯕꯤ ꯑꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯅꯅ ꯊꯝꯂꯒꯦꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ ꯂꯦꯝꯕ ꯇꯝꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯊꯥꯗꯣꯏ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯈꯕꯔ ꯃꯊꯛꯇꯨꯗ ꯆꯥꯛ ꯑꯗꯨ ꯊꯤꯔꯤ ꯍꯩ ꯌꯥꯔꯦꯀꯣ ꯅꯇꯤꯟ ꯂꯣꯏꯅ ꯆꯣꯡꯕ ꯇꯥꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯪꯒꯣꯏꯕꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯐꯩꯅꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯗꯨ ꯀꯤꯔꯗꯨꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯩ ꯁꯥꯎꯂꯛꯀꯅꯨꯀꯣ ꯉꯁꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯏꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯕꯁꯤꯁꯨ ꯄꯦꯜꯂ ꯄꯣꯠꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯣꯛꯀ ꯉꯥꯎꯔꯤ ꯁꯤꯡꯂꯤꯔꯥ ꯄꯪꯂꯤꯔꯥ ꯉꯥꯎꯔꯤꯔꯥ ꯈꯪꯗꯦ ꯑꯃꯨꯛꯇꯣꯏꯕ ꯂꯂꯤꯇꯥꯅ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗꯨꯗ ꯏꯅꯥꯎ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ ꯋꯥꯒ ꯉꯥꯡꯕꯁꯤꯅ ꯀꯌꯥꯅ ꯅꯨꯡꯁꯤꯔꯤꯕ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯑꯣ ꯃꯃꯥꯡ ꯊꯣꯡꯕ ꯊꯣꯛꯇꯣꯏꯅꯦ ꯂꯂꯤꯇꯥ ꯃꯦꯝꯊꯣꯏ ꯊꯣꯏꯕꯤ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯄꯨꯂꯞ ꯅꯣꯛꯂꯤ ꯊꯥꯗꯣꯏ ꯆꯥꯔꯤꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯇꯧꯔꯤ ꯊꯥꯗꯣꯏꯗꯤ ꯄꯨꯟꯁꯤꯕꯕꯨ ꯍꯨꯔꯥꯟ ꯌꯦꯡꯕ ꯂꯦꯞꯇꯦ ꯄꯨꯟꯁꯤꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯀꯩꯗꯧꯔꯦ ꯃꯆꯥꯊꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯈꯪꯁꯤꯟꯅꯗꯕ ꯍꯩꯕ ꯃꯤꯌꯥꯝ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯅꯝꯆꯥ ꯃꯥꯅꯤ ꯆꯨꯝꯃꯤ ꯊꯥꯗꯣꯏ ꯍꯥꯏꯅꯔꯤꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯂꯗꯨꯅ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯔꯒ ꯂꯩ ꯂꯂꯤꯇꯥꯅ ꯐꯔꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯝꯇ ꯍꯥꯏꯗꯔꯨꯒꯦ ꯄꯥꯎꯁꯦ ꯃꯣꯏꯕꯥꯁꯨ ꯇꯥꯗ꯭ꯔꯤꯕꯅꯤ ꯄꯥꯈꯠꯂꯝꯃꯅꯤ ꯁꯣꯏꯗꯅ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯊꯤꯜꯂꯨꯔꯥ ꯊꯤꯜꯂꯅꯨ ꯃꯃꯥꯒꯤ ꯒꯥꯔꯤ ꯌꯥꯎꯔꯛꯏ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦꯗ ꯍꯣꯔꯦꯟꯒꯤ ꯆꯥꯛꯇꯣ ꯏꯃꯥ ꯄꯨꯔꯛꯑꯒꯦꯀꯣ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯏꯆꯥꯊꯣꯏ ꯏꯆꯥ ꯅꯥꯕ ꯐꯔꯣꯀꯣ ꯀꯨꯏꯅ ꯅꯥꯕ ꯌꯥꯗꯦ ꯊꯣꯏꯕꯤ ꯏꯆꯥꯊꯣꯏ ꯀꯧꯔꯛꯄꯗꯨꯗ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯍꯩ ꯃꯃꯥ ꯐꯔꯒꯦ ꯍꯩꯃ ꯏꯆꯥꯕꯨ ꯀꯞꯂꯕ꯭ꯔꯣ ꯁꯤ ꯀꯞꯅꯨꯀꯣ ꯃꯃꯥ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯀꯩ ꯋꯥꯠꯀꯅꯤ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇꯨꯗ ꯅꯨꯡꯁꯤꯅ ꯅꯟꯊꯕꯤ ꯃꯃꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯂꯂꯤꯇꯥꯕꯨ ꯀꯣꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯤ ꯄꯨꯟꯁꯤꯕ ꯃꯆꯩꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯁꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯁꯤꯁꯦ ꯀꯞꯄꯅꯨ ꯁꯤ ꯃꯃꯥ ꯊꯣꯏꯅ ꯂꯥꯛꯀꯦ ꯀꯞꯄꯅꯨꯀꯣ ꯏꯆꯥꯅ ꯀꯞꯂꯒ ꯃꯃꯥ ꯀꯔꯝꯅ ꯈꯣꯡꯁꯦ ꯊꯥꯡꯒꯅꯤ ꯁꯤ ꯇꯣꯛꯑꯣꯀꯣ ꯊꯣꯏꯕꯤꯗꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯤ ꯑꯗꯨꯅꯤꯗꯅ ꯀꯞꯄ ꯌꯥꯗꯦꯀꯣ ꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯃꯃꯥ ꯂꯩꯔꯕꯅꯤ ꯑꯗꯨ ꯏꯕꯦꯝꯃ ꯄꯨꯟꯁꯤꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯩꯃ ꯐꯅꯤ ꯏꯆꯦ ꯂꯂꯤꯇꯥ ꯃꯌꯨꯝꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯁꯔꯠ ꯃꯪꯒꯣꯜꯗ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯒꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯂꯤꯇꯥ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯁꯔꯠꯅ ꯁꯥꯎꯅ ꯂꯂꯤꯇꯥ ꯀꯩꯅꯣ ꯅꯃꯥꯅ ꯆꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯃꯩ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯅꯣꯏꯅꯤꯁꯦ ꯑꯩꯁꯦ ꯀꯔꯤꯅꯤꯅꯨꯒꯦ ꯑꯍꯤꯡꯁꯨ ꯍꯜꯂꯛꯇꯦ ꯋꯥ ꯁꯨꯝ ꯊꯥꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯆꯥꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏꯕꯥ ꯑꯝꯇ ꯇꯞꯊꯈꯣꯁꯦ ꯁꯧꯒꯠꯄꯤꯒꯅꯨ ꯑꯩ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯣꯏ ꯕꯕꯥꯗ ꯂꯩꯖꯒꯦ ꯏꯃꯥ ꯏꯆꯥꯅ ꯃꯣꯏꯕꯥꯗ ꯎꯁꯤꯠꯇꯕ ꯊꯑꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯣꯕꯦ ꯇꯧꯕꯗ ꯐꯣꯟꯁꯨ ꯌꯨꯝꯗ ꯍꯟꯗꯣꯛꯑꯝꯃꯤ ꯏꯁꯥꯁꯦ ꯄꯥꯈꯠꯃꯟꯗꯅ ꯍꯥꯊꯨ ꯃꯣꯏ ꯕꯕꯥꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯕ ꯅꯪꯒꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯇꯥꯛꯐꯝ ꯊꯣꯛꯏꯗꯅ ꯅꯃꯥꯅ ꯆꯥꯅ ꯀꯨꯁꯤ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ
ꯃꯣꯏꯕꯥꯒꯤ ꯁꯥꯎꯒꯟꯕꯁꯤꯗꯤꯕ ꯁꯤ ꯁꯤꯗ ꯂꯥꯛꯑꯣ ꯁꯣꯐꯥꯁꯤꯗ ꯐꯝ ꯋꯥꯔꯤ ꯇꯥꯈꯣ ꯑꯗꯨꯒ ꯁꯥꯎꯒꯦꯁꯨ ꯀꯣꯟꯅ ꯁꯥꯎ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏ ꯅꯥꯇꯩꯗꯤ ꯆꯥꯗꯦꯀꯣ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅꯕꯅꯤ ꯄꯥꯈꯠꯂꯝꯒꯅꯤ ꯈꯥꯏꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦꯕ ꯁꯦꯅꯤ ꯃꯥꯏꯅꯤꯗꯨꯗꯪ ꯈꯪꯂꯗꯤ ꯑꯩꯁꯨ ꯅꯦꯅꯥ ꯇꯥꯗꯧꯅꯤꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯩꯕ ꯃꯣꯏꯕꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤ ꯑꯩ ꯌꯥꯏ ꯏꯁꯦ ꯑꯩꯁꯨ ꯂꯥꯜꯂꯦ ꯋꯥꯔꯤꯗꯣ ꯁꯨꯝꯗꯧꯕꯅꯤ ꯂꯂꯤꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ ꯁꯔꯠ ꯁꯥꯎꯔꯝꯕꯗꯒꯤ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯂꯂꯤꯇꯥ ꯏꯆꯥꯗꯣ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯅꯪ ꯏꯆꯥꯗꯣ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯒ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯃꯄꯥ ꯑꯃ ꯂꯩꯅ ꯃꯣꯏꯕꯥ ꯍꯩꯁꯦ ꯇꯞꯊꯕꯤꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯤ ꯑꯩꯁꯨ ꯃꯣꯏꯕꯥ ꯄꯥꯈꯠꯂꯝꯂꯅꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯈꯣꯏꯗꯅꯦ ꯏꯆꯥꯗꯣ ꯁꯤꯟꯅꯔꯝꯂꯒ ꯂꯥꯛꯏꯁꯦ ꯑꯩ ꯇꯟꯖꯥꯗꯨꯗ ꯎꯄꯥꯏ ꯑꯝꯇ ꯂꯩꯈꯤꯗꯕꯅꯤ ꯐꯔꯦꯁꯦ ꯑꯩꯁꯨ ꯈꯪꯂꯨꯗꯕꯒꯤꯅꯤ ꯏꯆꯥꯗꯣ ꯈꯔ ꯐꯧꯔꯦ ꯍꯥꯏꯕꯗꯨꯗꯗꯤ ꯏꯁꯥꯁꯦ ꯅꯤ ꯇꯥꯔꯤ ꯆꯣ ꯅꯪꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯧ ꯆꯥꯛꯇꯣ ꯍꯣꯔꯦꯟ ꯉꯟꯅ ꯊꯤꯜꯂꯁꯤ ꯑꯩ ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯒ ꯁꯠꯍꯜꯂꯛꯑꯒꯦ ꯐꯅꯤ ꯃꯣꯏꯕꯥ ꯆꯠꯄꯤꯌꯨ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯔꯝꯃꯣꯏ ꯇꯧꯔꯤꯁꯦ ꯑꯩ ꯉꯥꯒ ꯂꯣꯏꯅ ꯂꯩꯔꯛꯑꯕꯅꯤ ꯀꯔꯝꯅ ꯆꯥꯗꯣꯏꯅꯣ ꯄꯥꯎ ꯑꯃꯇꯁꯨ ꯄꯤꯔꯛꯇꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣꯁꯨ ꯈꯪꯗꯦ ꯐꯔꯦꯁꯦ ꯑꯩ ꯁꯠꯍꯜꯂꯛꯀꯦ ꯐꯅꯤ ꯃꯣꯏꯕꯥ ꯂꯦꯝꯕꯒꯤ ꯃꯄꯥ ꯁꯔꯠ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯂꯤꯇꯥꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯕꯤ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯃꯃꯥ ꯑꯃꯅꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯁꯣꯝꯗꯁꯨ ꯃꯅꯤ ꯊꯕꯛ ꯃꯐꯝꯗ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯦꯛꯁꯤꯟꯅ ꯁꯣꯏꯗꯅꯕ ꯁꯤꯟꯅꯔꯝꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯂꯤ ꯏꯕꯣꯆꯧꯁꯨ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁꯔꯠ ꯂꯂꯤꯇꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯊꯩꯕꯤꯔꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯕꯅꯤ ꯃꯈꯨꯠꯇꯅꯤ ꯑꯗꯨꯅ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯀꯩꯁꯨ ꯇꯧꯗꯕꯒꯨꯝ ꯆꯠꯂꯤ ꯃꯈꯣꯏ ꯄꯨꯂꯞ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇꯨꯗ ꯂꯩꯔꯦ ꯇꯥꯂꯦꯝꯕ ꯍꯛꯆꯥꯡ ꯈꯔ ꯐꯔꯕꯣ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯊꯣꯏꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯥꯂꯦꯝꯕ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯐꯔꯦ ꯇꯨ ꯈꯨꯠꯁꯤꯗꯪ ꯁꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨ ꯇꯥꯂꯦꯝꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯩꯒꯤ ꯊꯦꯡꯛ ꯌꯨ ꯅꯃꯣ ꯑꯗꯨꯕꯨꯔꯣ ꯉꯥꯔꯤꯌꯥꯟ ꯆꯤꯡꯗ ꯃꯆꯩꯒꯤꯗꯃꯛ ꯍꯦꯔꯣ ꯀꯨꯝꯕꯩ ꯂꯦꯝꯕꯗꯨ ꯈꯪꯅꯀꯣ ꯅꯣꯡꯊꯣꯔꯛꯂꯤ ꯑꯁ ꯏꯆꯟ ꯍꯦꯛ ꯍꯥꯏꯕꯁꯤ ꯃꯥꯕ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯥꯊꯣꯏ ꯅꯪ ꯌꯥꯔꯦꯀꯣ ꯀꯩꯅꯣ ꯍꯥꯞꯄꯣ ꯑꯉꯥꯡꯅ ꯉꯥꯡꯂꯤꯗꯣ ꯃꯥꯅ ꯑꯩꯁꯤ ꯆꯨꯝꯃꯤꯅꯤꯅꯦ ꯆꯨꯝꯗ꯭ꯔꯅꯦ ꯃꯃꯥ ꯆꯨꯝꯃꯤ ꯅꯪꯁꯦ ꯍꯦꯔꯣꯏꯅꯤ ꯀꯨꯝꯂꯨꯕꯗ ꯏꯃꯥꯅ ꯀꯞꯄꯗꯣ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯂꯗꯨꯅ ꯏꯃꯥ ꯆꯨꯝꯃꯤ ꯑꯗꯣ ꯏꯅꯝꯃ ꯏꯍꯦ ꯁꯣꯔꯤ ꯍꯪꯍꯪ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ ꯄꯨꯟꯁꯤꯕꯗꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯊꯥꯗꯣꯏꯗꯨ ꯍꯔꯥꯎꯅ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯊꯥꯗꯣꯏ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯩꯅꯣ ꯑꯉꯥꯡꯅ ꯃꯤꯠ ꯄꯩꯔꯤꯗꯣ ꯂꯦꯝꯕꯅ ꯑꯗꯨꯅꯤ ꯑꯉꯥꯡꯅꯤꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯅꯪꯅ ꯄꯩꯅꯒ ꯌꯦꯡꯉꯗꯅ ꯆꯤꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯂꯦꯝꯕꯒꯤ ꯊꯃꯣꯏꯗꯗꯤ ꯃꯆꯤꯟ ꯇꯨꯝꯕ ꯇꯥꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯄꯨꯟꯁꯤꯕꯅ ꯆꯨꯝꯂꯛꯀꯤꯅꯤ ꯀꯣꯛꯆꯥꯛꯄꯤꯒꯤ ꯋꯥꯕꯣ ꯃꯁꯤꯅꯦ ꯑꯩ ꯈꯨꯠꯇꯁꯨ ꯁꯤꯅꯤꯀꯣ ꯉꯁꯦ ꯁꯝꯒ ꯐꯣꯏꯕꯤꯔꯅꯨꯀꯣ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯐꯣꯏꯈꯤꯕꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯂꯣꯏꯅ ꯀꯦꯜꯂꯤ ꯅꯪꯀꯣ ꯉꯁꯤ ꯁꯥꯎꯔꯛꯀꯅꯤꯌꯦ ꯀꯦꯟꯕꯒꯤ ꯃꯊꯛꯇꯨꯗ ꯂꯣꯏ ꯐꯣꯏꯗꯠꯅꯤꯡꯉꯁꯤ ꯇꯥꯇꯣ ꯈꯠꯅ ꯍꯧꯅꯗꯩ ꯅꯃꯗ ꯃꯣꯏꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯦꯝꯕꯁꯨ ꯅꯣꯛꯂꯤ ꯊꯥꯗꯣꯏꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯉꯁꯤ ꯂꯦꯝꯕ ꯗꯥꯄꯨꯟꯁꯤꯅꯤꯕꯅꯤꯅꯦ ꯑꯩ ꯁꯥꯎꯔꯛꯑꯗꯤꯀꯣ ꯍꯥꯏ ꯌꯥꯔꯦ ꯅꯪꯁꯨ ꯆꯔꯥꯡ ꯄꯥꯏꯁꯤꯗꯤ ꯑꯦꯛꯁꯟ ꯍꯦꯛꯇ ꯇꯧꯔꯛꯏꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯁꯔꯠ ꯂꯂꯤꯇꯥ ꯆꯪꯂꯛꯂꯤ ꯂꯂꯤꯇꯥꯗꯨ ꯅꯣꯛꯂꯗꯨꯅ ꯍꯩ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯅꯔꯤ ꯃꯌꯥꯝꯗꯨꯕꯣ ꯃꯦꯝꯊꯣꯏꯅ ꯍꯩꯃ ꯏꯆꯦ ꯌꯧꯔꯛꯑꯕꯣꯏꯔꯦ ꯅꯆꯥ ꯃꯌꯥꯝꯒꯤ ꯃꯔꯩꯗꯅꯦ ꯏꯆꯦ ꯑꯩ ꯌꯥꯁꯦ ꯎꯞꯁꯤꯟꯕ ꯀꯥꯎꯔꯦꯗꯨꯅꯤ ꯑꯗꯣ ꯏꯆꯦꯒꯤ ꯇꯥꯗꯔꯣ ꯃꯥꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯀꯜꯂꯝꯃꯦꯅ ꯍꯣꯏ ꯃꯃꯥ ꯀꯜꯂꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯄꯨꯟꯁꯤꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯁꯔꯠꯇ ꯈꯨꯔꯨꯝꯃꯤ ꯄꯥꯕꯨꯡ ꯃꯆꯥ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯤ ꯍꯥ ꯅꯈꯣꯏ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯕꯁꯤ ꯎꯕꯗꯅꯦ ꯏꯄꯥ ꯄꯦꯜꯂꯤ ꯃꯦꯝꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯤ ꯇꯥꯡꯗ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯑꯣꯐꯤꯁꯇ ꯆꯠꯈꯤ ꯍꯜꯂꯛꯑꯅꯤ ꯐꯔꯦ ꯁꯔꯠ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ ꯕꯕꯥꯒꯤ ꯂꯦꯝꯕ ꯑꯍꯤꯡꯗꯣ ꯅꯃꯥ ꯅꯆꯥ ꯂꯩꯇꯕꯗ ꯀꯌꯥꯝ ꯋꯥꯏ ꯀꯩꯗꯧꯔꯝꯅꯤꯁꯨ ꯈꯪꯗꯦ
Salat machagi pibam daubada nungaitana yengli. Tanjaduda ibochong salagli. Mayamdi shidaloy ni leram ledana. Aide shomna ko yengori. Itay mo siya orame. Wahayduda makoy loining thorai Lalita na. Hoybong lai nang tamo siya ori. Oh, tamo. Salat na. Sir. Sir Kobino. Tamo nanawagumani. Hoida. Ibochong na. Tadoy, sisi, kay no dyan na mapurakpani. Tadoy mapana purakli badulaw na double the time. Manisyo mo yaw silagli. Hayma, mayang pulamig na pulamida na. Ibochong na. Ado, mayang wari siya nungay. Ay mo haydo kragi. Pare DSP. Ibe masawaram na di, potahalo ro mugda. Hoy sir. Mama, tadoy, yung dala sila. Ado hayang do, among mamamacha si Taraagi. Hoy ibong. Dakoy so pangwahe mawabiri. Mem thoina. Iche sire angama mating bangbani. Kay iwambano. Pare dodi. Limba nabathuna pharo ko. Hoindomja pharagi. Thaibi nangsu pharo ko. Hoindomja. Oi. Thadoi do karan gata shilai. Oi, chobang habo chelo khigi. Phani madam thindong jage na naiso. Yani nangthokpiro. Asumna moy pulap thoki thaibi na. Daton, handi halaw ko. Thaibi ge wanduda mayam pulam no I ponshibala. Tadoy, phazana chalo ko ay lehawragi. Haida punsi lehawra. Hayang ulang. Punsibado mo mong na yeng na lehawri.